ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯊꯣꯠ ꯃꯄꯨꯔꯣꯏꯕꯅ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯥꯏꯗꯕꯨ ꯆꯠꯄꯤꯗꯧꯔꯦ? ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯀꯤ ꯃꯆꯨꯗꯨꯒ ꯈꯨꯏꯔꯤꯕ ꯎꯟꯁꯥꯗꯨꯒ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯅꯆꯤꯟꯗꯨꯅ ꯁꯨꯝ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯀꯣꯏꯄꯥꯟ ꯄꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯍꯨꯏ ꯑꯣꯜꯂꯨꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅ ꯏꯅꯅꯕ꯫ ꯍꯪꯕ ꯀꯥꯁꯤ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯅꯨꯊꯪꯁꯤꯗ ꯀꯦꯊꯥꯔꯗꯅ ꯅꯁꯥꯒꯁꯤꯅ ꯅꯥꯜꯂꯗꯅ ꯈꯪꯉꯦꯕ ꯍꯌꯦꯡ ꯃꯈꯩ ꯅꯪ ꯅꯔꯤ ꯅꯔꯣꯟꯒꯅꯦ ꯁꯨꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ꯫ ꯃꯃꯥ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯩꯅ ꯂꯨ ꯅꯥꯟꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯛꯏꯁꯤꯕꯣ? ꯀꯩꯗꯧꯕꯒꯤ ꯀꯜꯂꯛꯇꯣꯏꯅꯣ? ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯇꯧꯊꯣꯔꯛꯏꯕꯗꯨꯒꯅꯦ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯅꯪꯅ ꯑꯍꯜ ꯑꯣꯏ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯗꯤꯅꯦ ꯄꯥꯈꯪ ꯃꯆꯥ ꯑꯃꯒ ꯆꯞ ꯃꯥꯟꯅꯅꯅꯦ ꯈꯜꯂꯤꯕꯁꯤ꯫ ꯑꯣ ꯋꯥꯈꯜ ꯄꯥꯈꯪ ꯑꯣꯏꯔꯒꯅꯦ ꯁꯤꯒꯗꯕ ꯆꯍꯤꯗꯒꯤꯗꯤ ꯀꯩꯁꯨ ꯁꯥꯡꯗꯣꯛꯅ ꯍꯤꯡꯉꯣꯏꯅꯦ ꯏꯕꯨꯡꯉꯣ꯫ ꯅꯪꯁꯦ ꯍꯧꯖꯤꯛ ꯁꯤꯒꯗꯕ ꯀꯨꯏꯔꯛꯇ꯭ꯔꯕꯅꯦ꯫ ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯁꯥꯡꯉꯛꯑꯕ, ꯃꯥꯡꯒꯤ ꯂꯝꯕꯤꯅꯅꯦ ꯇꯤꯟꯁꯤꯜꯂꯛꯑꯕ꯫ ꯈꯪꯕꯤꯔꯕꯔꯣ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯩꯗꯤ꯫ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝ ꯁꯤꯍꯟꯅꯤꯡꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯔꯤꯅꯦ꯫ ꯅꯪ ꯑꯩ ꯁꯤꯈ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯅꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯣ? ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯥ꯫ ꯅꯕꯨꯛ ꯃꯥꯡꯕꯒꯤ ꯍꯧꯅꯕꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯅ ꯑꯃꯠꯇ ꯎꯗꯕꯗꯣ ꯇꯧꯔꯛꯑꯅꯨ꯫ ꯑꯩꯁꯦ ꯅꯪꯒꯨꯝꯕ ꯅꯠꯇꯤꯌꯦ꯫ ꯀꯔꯤ ꯅꯪꯒꯨꯝꯕ ꯅꯠꯇꯦꯗꯤ? ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ? ꯑꯣ ꯌꯥꯝ ꯍꯥꯏꯍꯟꯅꯤꯡꯂꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯅꯪ ꯅꯠꯇ꯭ꯔꯣ ꯏꯆꯥ ꯁꯅꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯕ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯔꯨꯕꯒꯤ ꯅꯃꯤꯠꯇꯨꯗ ꯎꯇꯨꯞꯅ ꯀꯜꯂꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯃꯤꯗꯥꯡ ꯅꯃꯤꯠ ꯅꯥꯝꯃ ꯎꯗꯕꯗꯣ? ꯍꯦꯔꯥ ꯅꯨꯄꯤ ꯅꯪꯁꯨ ꯑꯗꯨꯒꯤ ꯑꯁꯣꯏꯕꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯜꯂꯒ ꯍꯦꯛꯇ ꯍꯥꯏꯔꯤꯅꯦ꯫ ꯃꯤꯠ ꯎꯏꯁꯤꯜꯂꯒꯕꯨ ꯀꯔꯤ ꯎꯒꯦ? ꯅꯨꯃꯤꯗꯥꯡ ꯍꯥꯏꯕꯁꯦ ꯑꯃꯝꯕꯅꯤ, ꯑꯃꯝꯕ ꯍꯥꯏꯕꯁꯦ ꯃꯤꯠ ꯎꯏꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯅꯨꯃꯤꯗꯥꯡ ꯃꯤꯠ ꯎꯗꯕ ꯀꯥꯏꯅ? ꯑꯣ ꯑꯗꯨ ꯈꯛꯇꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯅꯨꯕꯤ ꯑꯃ ꯂꯩꯁꯥꯕꯤ ꯑꯣꯏꯕꯣꯏ ꯅꯤꯡꯗꯅ ꯈꯨꯗꯥꯡ ꯄꯥꯏꯔꯨꯕꯒꯤ ꯋꯥꯊꯣꯛꯇꯨꯅ ꯀꯝꯗꯧꯕ? ꯇꯧꯅꯣꯍꯦ ꯅꯨꯄꯥ, ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯧꯔꯛꯀꯅꯨꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯑꯩ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯣꯅꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯇꯥꯅꯤꯁꯨ ꯈꯪꯗꯦ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯗꯅ꯫ ꯀꯟꯅꯒꯁꯨ ꯉꯥꯡꯍꯟꯅꯤꯡꯗ꯭ꯔꯤꯕ? ꯅꯪꯒꯤ ꯅꯔꯝꯆꯠꯇꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯗꯅ ꯂꯩꯔꯕꯗꯨꯗ ꯀꯅꯥꯗ ꯑꯃꯨꯛ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤꯅꯣ? ꯌꯨꯝꯂꯣꯟꯅꯕꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯧꯁꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯀꯔꯤꯅꯦꯅ ꯈꯟꯗꯧꯔꯤꯒꯦ? ꯇꯥꯖꯁꯅꯨ ꯀꯩꯅꯣ, ꯆꯦꯛꯁꯤꯟꯖꯅꯕ꯫ ꯃꯁꯤ ꯑꯄꯥꯏ ꯄꯣꯠꯁꯤꯅ ꯍꯦꯛꯇ ꯊꯣꯝꯃꯒꯦꯅꯦ ꯃꯁꯤ꯫ ꯍꯣꯏ ꯃꯥ ꯁꯤꯔꯝꯅꯤꯗ, ꯐꯥꯁꯤꯅ ꯍꯦꯛꯇ ꯊꯣꯝꯃꯛꯏꯅꯦ꯫ ꯅꯨꯄꯥꯅꯕꯨ ꯉꯥꯎꯕ꯭ꯔꯣ? ꯅꯪ ꯑꯩ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯕ? ꯇꯧꯅꯨꯍꯦ ꯅꯪ, ꯃꯤ ꯎꯁꯤꯠꯇꯕꯗ ꯇꯧꯅꯨꯍꯦ꯫ ꯑꯁ ꯀꯩꯅꯣ ꯉꯁꯥꯏꯗꯩ ꯉꯥꯡꯅꯔꯤ ꯃꯌꯥꯝꯗꯨꯕꯣ ꯇꯥꯕꯒ ꯑꯝꯇ ꯉꯝꯗ꯭ꯔꯦꯕ ꯑꯩ꯫ ꯅꯥꯀꯣꯡꯒꯁꯦ ꯌꯦꯇꯨꯝ ꯑꯃ ꯇꯧꯔꯒ ꯐꯣꯠꯆꯤꯟꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ꯫ ꯅꯃꯥ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯦ꯫ ꯃꯀꯣꯛꯁꯦ ꯂꯩꯈꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯃꯁꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯕ ꯑꯩꯕꯨ ꯁꯣꯅꯣ ꯁꯨꯏ ꯍꯥꯏꯔꯗꯤ ꯃꯈꯣꯏ ꯃꯄꯥꯅ ꯀꯔꯤ ꯇꯥꯔꯦ? ꯀꯪꯂꯤꯕ ꯅꯕꯨꯛꯁꯤꯒ ꯂꯤꯠꯂꯤꯕ ꯇꯞ ꯅꯞꯄ ꯐꯨꯔꯤꯠꯁꯤꯒ ꯌꯥꯝ ꯐꯖꯔꯦ꯫ ꯀꯔꯤꯕꯨ ꯃꯥꯜꯂꯤꯅꯦ ꯏꯆꯤꯟꯁꯤꯅ ꯄꯥꯅꯤꯡꯗꯕ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯐꯤꯖꯣꯜꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯄꯥꯕ ꯌꯥꯔꯦ, ꯄꯥꯕꯅ ꯆꯠꯀꯗꯕꯗꯣ ꯑꯗꯨꯝ ꯆꯠꯂꯣ, ꯑꯃꯨꯛ ꯈꯠꯅꯗꯅ ꯑꯗꯨꯝ ꯂꯩꯔꯅꯨ꯫ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯤꯆꯪꯗꯤ ꯆꯪꯉꯤꯅꯦ꯫ ꯍꯌꯦꯡꯗꯒꯤ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯌꯨꯒ ꯍꯦꯛ ꯍꯥꯏꯔꯛꯑꯣ, ꯀꯩꯗꯧꯒꯦ? ꯑꯣ ꯅꯪꯒꯤ ꯁꯦꯜꯗꯨꯅꯅꯦ ꯍꯌꯦꯡ ꯅꯪꯅ ꯁꯤꯕꯗ ꯄꯨꯅꯕ ꯍꯦꯛ ꯊꯝꯖꯤꯜꯂꯣ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ ꯆꯞ ꯑꯗꯨꯝ ꯃꯥꯟꯅꯔꯒ ꯂꯩꯍꯦ ꯑꯣꯏꯕ꯫ ꯄꯥꯕꯅ ꯉꯥꯡꯕꯕꯨ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯃꯥꯅ ꯄꯤꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯨꯟꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯍꯨꯔꯥꯟꯕ꯭ꯔꯥ ꯇꯧꯔꯒ ꯂꯣꯏꯔꯦꯗꯨꯗ꯫ ꯅꯠꯇꯦ, ꯃꯥꯅ ꯍꯟꯗꯛ ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯈꯠꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣꯕ? ꯄꯥꯈꯪ ꯃꯆꯥꯒ ꯁꯥꯔꯗꯅ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯁꯨꯃꯥꯏꯅ ꯀꯦꯕ ꯃꯇꯝ ꯂꯥꯏꯕ? ꯏꯃꯥ ꯀꯦꯁꯅꯨꯕ, ꯍꯅꯨ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯦꯗꯣꯏꯅꯣ? ꯅꯣꯏꯅꯗ ꯍꯦꯛ ꯉꯥꯡꯅꯕꯗ ꯑꯩ ꯌꯨꯝꯗꯒ ꯂꯩꯕ ꯇꯜꯂꯕꯅꯤꯀꯣ꯫ ꯑꯣ ꯌꯥꯝ ꯇꯜꯂꯒꯗꯅꯦ ꯅꯋꯥ ꯅꯥꯏꯈ꯭ꯔꯣ ꯅꯪꯁꯨ꯫ ꯌꯨꯝꯁꯤꯗꯅꯦ ꯏꯇꯣꯝꯇ ꯂꯩꯍꯧꯔꯒꯦ ꯋꯥꯏ ꯁꯪꯅ꯫ ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ꯫ ꯁꯣꯝꯗ ꯉꯥꯟꯕꯤꯒꯤ ꯌꯨꯝꯗꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯤ꯫ ꯉꯥꯟꯕꯤꯌꯥ, ꯅꯪꯕꯨ ꯀꯥꯏꯗꯅ ꯆꯠꯇꯣꯏꯅꯣ ꯀꯦꯔꯗꯅ ꯊꯣꯛꯂꯛꯏꯗꯨꯅ? ꯏꯃꯥ ꯍꯅꯨꯕ ꯆꯥꯎꯕꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯍꯅꯨꯕ ꯍꯦꯛ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯌꯥꯝꯕꯨ ꯍꯅꯨꯔꯒꯦꯅꯦ? ꯏꯃꯥ ꯍꯅꯨꯕꯒꯤ ꯋꯥꯗꯤꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯔ ꯍꯥꯏꯔꯤꯁꯦ? ꯑꯩꯗꯤ ꯄꯥꯈꯪ ꯂꯥꯏꯕꯣ꯫ ꯏꯃꯥ ꯀꯥꯏꯗꯩ ꯄꯥꯈꯪꯅꯣ? ꯑꯩꯁꯦ ꯃꯉꯣꯟꯗ ꯂꯩꯔꯗꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯅꯤ꯫ ꯑꯗꯨꯒ ꯃꯥ ꯁꯤꯈ꯭ꯔꯒ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯩꯅ ꯂꯧꯕ ꯌꯥꯕꯈꯩ ꯂꯧꯔꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯍꯣꯏꯗꯍꯦ, ꯄꯥꯈꯪꯗꯨꯅ ꯌꯨꯝ ꯄꯥꯜꯂꯦꯅ
ꯋꯥꯅ ꯂꯩꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ ꯅꯨꯡꯉꯥꯏꯒꯗꯧ ꯃꯑꯣꯡꯗ ꯍꯤꯡꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨꯁꯨ ꯍꯟꯅꯨꯔꯝꯃꯅꯤ ꯃꯥꯗꯧꯅ ꯑꯗꯨꯝ ꯍꯟꯅꯨꯔꯝꯃꯅꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯕ ꯌꯥꯔꯦꯗꯅ ꯃꯆꯥꯅꯨꯄꯥ ꯑꯝꯇ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯏꯃꯥꯒꯤ ꯉꯥꯟꯕꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯗꯧꯔꯤꯗꯀꯣ ꯅꯪ ꯌꯥꯝ ꯍꯩꯁꯤꯡꯒꯗꯕꯅꯤꯀꯣ ꯅꯝꯗꯅ ꯌꯥꯜꯍꯧꯗꯕ ꯂꯩꯇꯕ ꯌꯥꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯣꯏ ꯑꯗꯣ ꯉꯔꯥꯡ ꯇꯥꯆꯧ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯤ ꯃꯌꯨꯝ ꯌꯥꯎꯡ ꯏꯟꯕꯗꯣ ꯂꯥꯛꯑꯝꯕꯅꯤ ꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕꯅ ꯑꯦ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯕ ꯃꯥꯗꯤ ꯃꯥꯒꯤ ꯃꯇꯨ ꯇꯧ ꯉꯝꯕꯤꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯏꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯒꯦꯕ ꯈꯪꯗꯦ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯌꯣꯜꯂꯒꯦ ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯤ ꯃꯅꯦꯝꯕꯣꯛꯁꯨ ꯅꯥꯏ ꯀꯩꯒꯤꯅ ꯌꯥꯝ ꯍꯥꯏꯔꯝꯕꯅꯤ ꯑꯩꯅ ꯏꯃꯥ ꯂꯩꯔꯀꯥꯟꯗ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯇꯦꯅ ꯍꯥꯏꯕꯗꯒꯤ ꯆꯠꯈ꯭ꯔꯤꯅꯤ ꯏꯁ ꯃꯔꯥꯏꯕꯛꯇꯨꯗ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯀꯨꯝꯃꯛꯀꯦꯅꯦ ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯕꯨ ꯌꯣꯟꯒꯦ ꯍꯥꯏꯖꯔꯤꯕ ꯃꯈꯤꯌꯥꯇꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯤꯕꯨ ꯃꯈꯣꯏ ꯃꯀꯨꯕꯣꯛꯀꯤ ꯃꯄꯥꯗꯨꯅ ꯄꯤꯔꯝꯕ꯭ꯔꯕ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯏꯃꯥ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯪꯈꯣꯜꯁꯦ ꯇꯥꯆꯧꯗꯨꯒ ꯑꯝꯇ ꯄꯤꯕ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯗꯣꯏꯅꯤ ꯑꯣꯏꯍꯟꯅꯤ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯅꯤꯗꯅ ꯆꯠꯈ꯭ꯔꯕ ꯃꯉꯣꯟꯗꯕꯨ ꯑꯩꯅ ꯀꯔꯤ ꯄꯤꯗꯧꯔꯤꯒꯦ ꯍꯦꯔꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤ ꯃꯥ ꯈꯪꯒꯗꯧꯅꯤ ꯑꯗꯨꯅꯤ ꯃꯇꯨꯅꯤ ꯀꯥꯏꯅ ꯁꯛꯇꯥꯗꯨꯒ ꯃꯃꯤꯠꯇꯨꯅ ꯌꯨꯡ ꯌꯥꯠꯂꯗꯅ ꯃꯔꯥꯏꯕꯛꯇꯨꯅ ꯈꯨꯗꯤꯡꯃꯨꯛ ꯁꯥꯡꯉꯤꯅꯦ ꯊꯤꯅ ꯊꯤꯔꯤꯕ ꯊꯤꯈ꯭ꯔꯕ ꯃꯥꯅ ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯃꯃꯥ ꯑꯩ ꯃꯥꯟꯗꯅ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯉꯥꯅꯨꯕꯨꯗꯤ ꯈꯤꯇꯪ ꯃꯥꯜꯂꯤꯀꯣ ꯏꯆꯥꯗꯣ ꯑꯗꯣ ꯅꯝꯗꯅ ꯐꯥꯔꯒ ꯃꯈꯣꯏꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯗꯤ ꯃꯥꯕꯨ ꯀꯅꯥꯒꯤ ꯅꯨꯄꯥ ꯂꯧꯕꯤꯗꯣꯏꯅꯣ ꯅꯨꯄꯥ ꯐꯥꯕꯤ ꯇꯧ ꯉꯝꯕꯤ ꯍꯥꯏꯁꯤꯅꯤ ꯅꯤꯅꯤꯗ ꯀꯥꯡꯉ ꯃꯋꯥꯁꯤꯗꯤ ꯏꯟꯁꯤꯟꯗꯅ ꯋꯥ ꯍꯥꯏꯕ ꯂꯥꯛꯍꯜꯂꯤꯕ ꯍꯟꯗꯛꯇ ꯂꯥꯛꯎꯗꯅ ꯏꯆꯥ ꯑꯄꯪꯕꯗꯣ ꯃꯈꯤꯌꯥꯇꯣ ꯁꯦꯒꯥꯏꯔꯒ ꯄꯣꯂꯥꯡꯈꯣꯛꯇꯅꯦ ꯐꯧꯔꯒ ꯊꯝꯒꯦ ꯏꯃꯥ ꯑꯗꯨꯗ ꯃꯇꯨꯗꯨꯁꯨ ꯌꯥꯎꯒꯗꯕꯅꯤ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯅꯨꯄꯤ ꯁꯛꯊꯤꯕꯤ ꯅꯨꯄꯥ ꯐꯥꯕꯤꯗꯨꯅꯤ ꯍꯣꯏꯁꯦ ꯅꯪ ꯆꯠꯅꯤꯗꯣ ꯊꯦꯡꯉꯦ ꯆꯠꯂꯨꯔꯣꯅꯦ ꯍꯩ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯉꯥꯖꯥꯎ ꯑꯃꯗꯤ ꯂꯩꯔꯛꯎꯀꯣ ꯏꯃꯥ ꯉꯥ ꯆꯥꯅꯤꯡꯉꯦꯕ ꯏꯃꯥ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯉꯥꯅꯨ ꯊꯣꯡ ꯃꯌꯥꯝ ꯑꯃ ꯆꯥꯔꯨꯕꯒꯤ ꯃꯅꯤꯡ ꯆꯦꯜꯂꯤꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯥꯎꯕꯗ ꯆꯥꯅꯤꯡꯉꯗꯅ ꯑꯍꯥꯎꯕ ꯆꯥꯕꯒꯤ ꯅꯥꯕꯗꯤꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯍꯥꯎꯕ ꯆꯥꯔꯒ ꯑꯗꯨꯝ ꯅꯥꯖꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯏꯕꯦꯝꯃ ꯑꯗꯨꯅꯅꯦ ꯐꯤꯕꯝꯗꯣ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯏꯗꯣ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯩꯕꯨ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯦ ꯀꯥꯏꯅ ꯑꯩꯁꯤꯕꯨ ꯇꯁꯦꯡꯅ ꯁꯥꯃꯨꯃꯨꯛ ꯍꯦꯛ ꯆꯥꯎꯔꯕ ꯆꯠꯂꯅꯤ ꯃꯤꯡꯁꯦꯜꯗ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦꯗ ꯅꯣꯡꯃꯁꯨ ꯆꯥꯎꯕ ꯃꯈꯣꯏ ꯈꯨꯜꯗ ꯃꯥꯒꯤ ꯃꯔꯨꯞ ꯍꯟꯅꯨꯕ 3-4ꯒ ꯐꯝꯃꯤꯟꯅꯔꯤ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯔꯦꯗ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯃꯧꯒꯗꯣ ꯐꯪꯂꯕꯅꯤꯅ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛꯀꯗꯣ ꯆꯥꯔꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯍꯧꯖꯤꯛꯇ ꯈꯜꯂꯛꯏ ꯁꯥꯃꯨꯅ ꯑꯗꯨꯗ ꯅꯠꯇꯦꯗ ꯍꯌꯦꯡ ꯏꯁꯨꯒꯗꯣ ꯐꯪꯂꯒ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯁꯤꯒꯗꯧ ꯄꯥꯝꯃꯨꯔꯦ ꯑꯗꯨꯅꯤ ꯆꯥꯎꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯕꯒꯤ ꯋꯥꯅꯤꯅꯦ ꯅꯈꯣꯏꯒꯤ ꯋꯥꯁꯤꯗꯤ ꯃꯥꯏꯄꯥꯛꯅ ꯑꯗꯨꯅ ꯏꯃꯧ ꯏꯁꯨ ꯐꯪꯗ꯭ꯔꯤꯕꯅꯤꯅꯅꯦ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯤꯅꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯁꯥꯃꯨꯅ ꯈꯪꯂꯛꯈꯤꯅꯤ ꯑꯗꯨ ꯆꯥꯎꯕ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯅꯪꯅꯤꯅꯦ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯁꯦ ꯅꯪꯗꯤ ꯐꯪꯂꯔꯣꯏꯗꯕꯅꯦꯕ ꯅꯆꯥ ꯑꯃꯈꯛ ꯌꯥꯎꯔꯤꯗꯨꯅ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯁꯤꯜꯂꯕꯅꯤꯅ ꯃꯥꯏꯄꯥꯛꯅ ꯐꯅꯗꯤ ꯍꯥꯏꯕꯤꯕꯅꯤꯀꯣ ꯅꯨꯄꯤ ꯑꯃ ꯊꯤꯌꯨ ꯏꯆꯥ ꯄꯤꯕ ꯌꯥꯎꯗꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅ ꯇꯨꯡꯗ ꯀꯞꯄꯛꯀꯗꯧ ꯈꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯅꯤꯗꯣ ꯆꯥꯎꯕ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯅꯈꯣꯏꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯅꯩꯔꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯑꯃ ꯀꯣꯏꯔꯒ ꯂꯩꯔꯤꯕꯁꯦ ꯅꯣꯏꯅꯗꯤ ꯈꯪꯗꯗꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯁꯥꯃꯨꯅ ꯑꯗꯨꯅꯤ ꯏꯆꯥ ꯄꯤꯕ ꯌꯥꯎꯗꯕ ꯍꯥꯏꯕꯁꯦ ꯁꯥꯒꯩꯗꯨꯒꯤ ꯏꯗꯣ ꯃꯨꯠꯂꯕꯅꯤꯅꯦ ꯍꯌꯦꯡ ꯅꯈꯣꯏꯅ ꯁꯤꯈ꯭ꯔ ꯃꯇꯝꯗ ꯅꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯍꯧꯔꯣꯏꯗꯕꯅꯤ ꯈꯪꯗ꯭ꯔꯗꯤ ꯇꯥꯎ ꯂꯥꯏꯕꯛꯀꯤ ꯋꯥꯗꯨꯗ ꯇꯥꯔꯦ ꯀꯦꯁꯣꯅ ꯂꯥꯏꯕꯛꯀꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯅ ꯅꯁꯥꯅ ꯇꯧꯖꯕꯅꯤ ꯅꯨꯄꯤꯁꯤꯅ ꯑꯉꯥꯡ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯑꯃ ꯐꯠꯊꯤꯕꯅ ꯐꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯕ ꯋꯥꯊꯣꯛꯇ ꯍꯦꯛ ꯊꯣꯛꯍꯜꯂꯒ ꯇꯣꯛꯑꯗꯅ ꯃꯥꯏꯄꯥꯛꯅ ꯍꯥꯏꯒꯨꯝꯗꯅ ꯅꯪꯁꯦ ꯅꯆꯥ ꯑꯁꯤꯅ ꯐꯅ ꯆꯥꯎꯔ ꯐꯥꯎꯕ ꯅꯨꯄꯤꯒꯤ ꯋꯥꯊꯣꯛꯇꯤ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤꯍꯦ ꯑꯗꯨꯒ ꯃꯑꯣꯡꯗꯪ ꯃꯥꯜꯍꯜꯂꯒ ꯅꯨꯄꯤꯅ ꯁꯨꯛꯊꯤ ꯊꯤꯔꯛꯇꯕ ꯀꯦꯁꯣꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯗꯣ ꯅꯪꯒꯤ ꯁꯤꯜ ꯌꯥꯝꯗꯨꯗ ꯅꯪꯕꯨ ꯍꯨꯟꯗꯣꯛꯑꯝꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯝꯆꯠꯇꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯍꯥꯟꯅ ꯅꯪꯕు ꯍꯨꯟꯗꯣꯛꯄꯤꯔꯝꯃꯗꯧꯅꯤ ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯍꯥꯏꯃꯜꯂꯤꯗ ꯃꯥꯗꯣ ꯑꯩꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯐꯅ ꯂꯥꯜꯂꯨꯔꯁꯨ ꯃꯥꯅ ꯑꯗꯨꯝ ꯉꯥꯛꯄꯤꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕꯅꯤ ꯀꯦꯁꯣꯅ ꯌꯥꯔꯦꯁꯦ ꯍꯧꯖꯤꯛꯁꯨꯅꯦ ꯃꯇꯝ ꯂꯩꯔꯤ ꯆꯍꯤ 60ꯗꯤ ꯁꯨꯗ꯭ꯔꯤꯅ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯀꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯥꯏꯄꯥꯛꯅ ꯐꯒꯗꯧꯕ ꯍꯥꯏꯔꯗꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯑꯣꯏꯗꯣꯏꯁꯦ ꯅꯪꯒꯤꯕꯨ ꯑꯩꯈꯣꯏꯅ ꯐꯠꯇꯅꯕ ꯍꯥꯏꯕ꯭ꯔꯣ ꯁꯥꯃꯨꯅ ꯑꯗꯨꯅꯤꯅꯦ ꯊꯥꯏꯅꯅ ꯊꯤꯔꯝꯃꯗꯤ ꯅꯪ ꯅꯆꯥ ꯅꯨꯄꯥꯗ ꯅꯠꯇꯦ ꯅꯃꯧ ꯅꯨꯄꯤ ꯐꯥꯎꯕ ꯐꯪꯂꯝꯃꯗꯕꯅꯤꯅꯦ
ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯎꯕꯒ ꯉꯥꯟꯕꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯕꯅ ꯁꯤꯡꯖꯨꯁꯨ ꯂꯩꯔꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯤ. ꯉꯥꯟꯕꯤ, ꯀꯩꯗꯧꯔꯤ ꯆꯥꯗ꯭ꯔꯗꯤ? ꯍꯥꯎꯇ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯂꯩꯔꯛꯏꯁꯤꯕꯣ? ꯌꯥꯝ ꯍꯥꯎꯏꯗ ꯈꯨꯔꯥ. ꯑꯗꯨꯗ ꯑꯩꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕ ꯆꯥꯕ ꯉꯝꯗꯕ ꯑꯗꯨꯅꯅꯤ. ꯑꯁ, ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ. ꯍꯥꯟꯅ ꯈꯪꯉꯝꯃꯗꯤ ꯑꯇꯣꯞꯄ ꯑꯊꯨꯝ ꯃꯍꯥꯎ ꯑꯣꯏꯅ ꯂꯩꯔꯝꯒꯗꯧꯅꯤ. ꯑꯩꯗꯤ ꯑꯊꯨꯝ ꯃꯍꯥꯎꯁꯨ ꯀꯌꯥ ꯄꯥꯝꯖꯗꯦꯗ. ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯨꯗꯅ? ꯑꯩꯅ ꯄꯤꯔꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤꯅꯦ. ꯑꯩꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯕꯗꯤ ꯌꯦꯟꯒꯨꯝꯕ ꯉꯥꯅꯨꯒꯨꯝꯕ. ꯑꯗꯨꯒꯅꯦ ꯈꯨꯔꯥ, ꯐꯖꯕ ꯐꯤꯔꯣꯜꯒ. ꯑꯩꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯤꯖꯣꯜ ꯍꯣꯡꯗꯕ ꯌꯥꯗꯦ. ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯐꯤꯖꯣꯜ ꯑꯅꯧꯕ ꯂꯩꯅꯕ ꯀꯩꯊꯦꯜ ꯀꯥꯕ ꯇꯥꯔꯦꯗꯅ. ꯑꯩꯌꯥ, ꯑꯁꯦꯡꯕꯩꯔꯣ ꯈꯨꯔꯥ? ꯑꯁ, ꯈꯨꯔꯥ ꯀꯥꯏꯗꯨꯗꯤ ꯍꯥꯏꯔꯅꯨꯗ ꯅꯪꯁꯨ. ꯕꯤꯠꯀ ꯇꯦꯛꯑꯦꯕ. ꯋꯥꯈꯜꯒꯁꯦ ꯁꯥꯊꯤꯅ ꯂꯧꯊꯔꯝꯕꯁꯦ ꯑꯍꯜꯂꯣꯝꯗ ꯖꯔ ꯖꯔ ꯆꯤꯡꯁꯤꯜꯂꯛꯑꯦꯕ. ꯏꯁ, ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯆꯥꯅꯨꯄꯤꯅ ꯍꯜꯂꯤꯅꯤ ꯏꯕꯨꯡꯉꯣ. ꯍꯅꯨꯕꯧ ꯍꯅꯨꯊꯪꯗ ꯅꯪꯅ ꯏꯔꯥꯡ ꯇꯧꯗꯅ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯀꯣꯏꯕꯤꯔꯤ ꯅꯠꯇ꯭ꯔꯣ? 3ꯂꯛ ꯆꯦꯜꯂꯨꯔꯕ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯀꯧꯔꯤꯕ꯭ꯔꯥꯅꯦ? ꯑꯦ, ꯀꯩ ꯋꯥꯇꯥꯅꯣ ꯈꯨꯔꯥꯒꯤꯗꯨꯗꯤ? ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯑꯌꯨꯛꯅꯤ, ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯂꯩꯁꯥꯕꯤꯅꯤ. ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯐꯠ ꯍꯦꯛꯇ ꯁꯥꯎꯒꯜꯂꯤ ꯅꯪꯁꯤꯕꯨ. ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ, ꯋꯥꯇꯥ ꯈꯣꯟꯗꯥꯗꯨꯅꯅꯤ. ꯁꯥꯎꯔꯅꯨꯕꯁꯦ. ꯅꯁꯛ ꯐꯖꯕꯗꯨꯅ ꯁꯥꯎꯕꯗꯣ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯤꯀꯣ. ꯅꯅꯥꯛꯇꯒꯤ ꯍꯟꯕꯒ ꯉꯝꯒꯗꯧ ꯃꯥꯟꯗ꯭ꯔꯦꯕ. ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯀꯣ ꯍꯅꯨꯕ ꯅꯪ. ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯅꯅꯥꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯕꯤꯌꯨꯀꯣ. ꯁꯥꯕꯤꯗꯣꯏꯅꯤ, ꯃꯌꯥꯝ ꯁꯥꯗꯣꯏꯅꯤ. ꯅꯪ ꯍꯦꯛ ꯍꯥꯏꯔꯤ ꯃꯈꯩ, ꯄꯥꯝꯂꯤ ꯃꯈꯩ ꯑꯩꯅ ꯂꯣꯏꯅ ꯄꯤꯅꯤꯗ, ꯏꯅꯥꯛꯇꯕꯨ ꯂꯩꯔꯗꯤ. ꯑꯦ, ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯄꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ? ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯁꯤꯕ. ꯑꯩꯗꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯉꯥꯏꯕ ꯉꯝꯗ꯭ꯔꯦꯕ. ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯒ ꯅꯆꯥꯒ ꯅꯩꯕ ꯐꯨꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯀꯩꯒꯤ ꯐꯨꯗꯣꯏꯕ? ꯐꯨꯔꯣꯏꯍꯦ. ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯣꯏꯅ ꯍꯦꯛꯇ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯌꯥꯕ꯭ꯔꯅꯦ? ꯑꯗꯣ ꯍꯅꯨꯕꯤꯗꯨꯅꯕꯨ ꯅꯪꯉꯣꯟꯗꯒꯤ ꯉꯝꯒꯗ꯭ꯔꯣ? ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤꯗꯨꯅ ꯃꯃꯥꯒꯤ ꯃꯤꯆꯪ ꯆꯪꯉꯗꯤ ꯏꯕꯨꯡꯉꯣ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯉꯛꯀꯗꯣꯏꯁꯤꯗꯤ. ꯑꯁꯦꯡꯕ ꯑꯩꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯉꯨꯀꯣ. ꯅꯪ ꯋꯥꯈꯜ ꯑꯣꯟꯈꯤꯕ ꯌꯥꯔꯣꯏꯀꯣ ꯅꯨꯄꯥ. ꯑꯣꯜꯂꯣꯏꯗ. ꯃꯥ ꯄꯥꯝꯗ꯭ꯔꯦꯅ ꯅꯪ ꯂꯧꯗꯣꯔꯤꯕ ꯑꯩꯅꯕꯨ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯄꯤꯕ ꯑꯣꯏꯅ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯀꯨꯟꯗꯣ ꯄꯔꯦꯡꯅꯤ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯍꯨꯛꯑꯝꯃꯣꯗꯅ. ꯏꯁ, ꯍꯩꯗꯧꯔꯤꯅꯤ ꯁꯤꯁꯨ. ꯈꯦꯠꯄꯗꯤ. ꯑꯊꯨꯕꯗ ꯄꯨꯁꯤꯜꯍꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯀꯩꯅꯣ ꯇꯨꯃꯤ ꯂꯩꯔꯤꯗꯨꯅ? ꯄꯤꯅꯤꯡꯗ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯅꯠꯇꯦꯗ. ꯅꯪꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ. ꯑꯗꯨꯗꯁꯨ ꯋꯥꯈꯜ ꯈꯟꯕꯅꯤꯗ. ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯇꯧꯗꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯍꯨꯛꯂꯛꯑꯣꯗꯅ ꯁꯅꯥꯒꯤ ꯂꯤꯛꯇꯨꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯣꯏꯅ. ꯑꯩꯁꯦ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯈꯟꯕꯤꯔꯣ ꯑꯩꯒꯤ ꯃꯍꯥꯟꯖꯥꯎ. ꯑꯁ, ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ. ꯊꯥꯡ ꯑꯇꯨꯝꯕ ꯑꯃꯅ ꯊꯤꯟꯖꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯗ. ꯏꯁ, ꯋꯥꯔꯤꯁꯦ. ꯍꯅꯨꯕ ꯅꯪꯁꯦ ꯄꯨꯔꯥ ꯄꯥꯈꯪ ꯃꯆꯥꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯕ. ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯏꯗ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ. ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯇꯥꯊꯣꯠꯇꯨ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯄꯥ, ꯉꯥꯏꯈꯣ ꯑꯝꯇ. ꯀꯩꯅꯣ ꯅꯨꯄꯤ? ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯕ ꯂꯤꯛꯇꯨ ꯌꯥꯎꯗꯦꯗ. ꯀꯔꯥꯏ ꯂꯩꯈ꯭ꯔꯕ? ꯇꯥꯍꯧꯔ ꯃꯥꯜꯂꯦꯅꯦ. ꯌꯥꯎꯔꯝꯗ꯭ꯔꯦ. ꯀꯥꯏꯗ ꯇꯥꯍꯧꯔꯤꯕ? ꯑꯗꯨꯛ ꯆꯥꯎꯕ ꯂꯤꯛꯇꯨꯕꯨ ꯇꯥꯍꯧꯕ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯩꯅꯣꯗ ꯅꯨꯄꯤ? ꯇꯥꯍꯧꯕꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯉꯥꯎꯕꯒꯤ ꯋꯥꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗ꯭ꯔꯣ? ꯀꯩꯅꯣ ꯁꯪꯒꯠꯇꯅꯒ ꯇꯧꯔꯛꯏꯁꯤꯅ? ꯂꯤꯛꯇꯨꯕꯨ ꯇꯥꯍꯧꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯁꯦꯜ ꯌꯥꯝꯅ ꯄꯤꯕꯅꯤ. ꯀꯥꯎꯔꯕ꯭ꯔꯣ? ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯛ ꯇꯥꯡꯕꯗꯨꯕꯣ? ꯑꯗꯨ ꯇꯥꯍꯧꯔꯤ. ꯑꯩ ꯀꯩꯗꯧ ꯍꯥꯏꯕ? ꯀꯥꯏꯗ ꯊꯤꯔꯨꯁꯨ ꯍꯥꯏꯅꯣ? ꯅꯪꯒꯤꯗꯣ ꯇꯥꯍꯧꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏ. ꯑꯩꯅ ꯈꯪꯉꯤ. ꯅꯪꯁꯦ ꯑꯩꯅ ꯅꯪꯕꯨ ꯆꯞ ꯆꯥꯅ ꯈꯪꯂꯤ ꯃꯤꯅꯤ ꯏꯕꯨꯡꯉꯣ. ꯍꯅꯨ ꯊꯪꯗꯅꯦ ꯀꯩ ꯀꯥꯟꯅꯗꯕꯗ. ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯇꯥꯍꯧꯔꯦ ꯍꯥꯏꯕꯕꯨ ꯇꯥꯍꯧꯕ ꯑꯣꯏꯔꯝꯃꯣꯏꯅꯦ. ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯅ ꯄꯤꯗꯧꯔꯤꯒꯦ ꯉꯛꯁꯝꯗ ꯁꯤꯕ ꯂꯤꯛꯇꯨꯕꯣ? ꯑꯗꯨꯅꯦ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯦ. ꯅꯪ ꯀꯅꯥꯅ ꯄꯤꯔꯝꯒꯦ ꯍꯥꯏ? ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥ? ꯅꯪ ꯉꯛꯇ ꯁꯤꯕ ꯂꯤꯛꯄꯨ ꯂꯧꯊꯣꯛꯇꯨꯅ ꯃꯤꯉꯣꯟꯗ ꯄꯤꯔꯝꯕ ꯉꯝꯕꯁꯤꯕꯣ? ꯍꯦ ꯑꯉꯧꯕꯤ, ꯇꯥꯍꯧꯔꯦ ꯍꯥꯏꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯇꯥꯍꯧꯕ ꯁꯨꯡꯅꯠ ꯅꯠꯇꯦ. ꯅꯪꯒꯤ ꯅꯑꯣꯡꯗꯣ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯁꯤꯅꯤ. ꯅꯨꯄꯥ, ꯑꯁꯦꯡꯕꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯎ. ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯅꯨ ꯊꯪꯗ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯤꯕ ꯃꯤ ꯑꯗꯣ ꯑꯩꯅ ꯈꯪꯂꯛꯄꯗ ꯃꯈꯤꯌꯥꯠꯇꯨ ꯁꯦꯠꯀꯗꯧꯅꯤ. ꯑꯩꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯦ. ꯀꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯀꯥꯏꯅ? ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯝꯗꯅ ꯂꯩꯈꯤꯕꯗꯣ ꯏꯕꯨꯡꯉꯣ? ꯑꯣ, ꯑꯗꯨꯗꯤꯅꯦ ꯅꯁꯛꯇꯨ ꯎꯕꯗ ꯁꯨꯃꯥꯏꯅ ꯅꯀꯣꯛ ꯆꯥꯝꯅꯤ ꯈꯪꯗꯕ. ꯋꯥꯈꯜ ꯃꯥꯡꯕ ꯊꯥꯁꯤ ꯇꯅꯧ ꯍꯧꯕꯤꯅꯦ ꯈꯪꯉꯝꯃꯗꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯖꯔꯝꯃꯒ ꯅꯨꯡꯉꯥꯏ ꯂꯩꯖꯔꯝꯒꯗꯧꯕ. ꯑꯗꯨꯁꯨ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯩ. ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯒꯦ. ꯅꯪꯁꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯗ ꯆꯣꯞꯄ, ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯨꯄꯥ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯃꯗꯤꯅꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏꯔꯕ ꯃꯥꯟꯖꯗꯣ ꯑꯗꯨꯗ ꯂꯩꯖꯔꯝꯕꯅ ꯐꯩ. ꯅꯪ ꯍꯧꯖꯤꯛꯁꯨ ꯃꯥꯟꯖꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯅꯤ ꯍꯥ? ꯅꯪꯅ ꯅꯤꯡꯁꯤꯡꯍꯟꯕ ꯅꯠꯇ꯭ꯔꯣ? ꯀꯩ ꯀꯥꯟꯅꯗꯕꯗ?
ꯍꯅꯨꯕ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯏꯔꯥꯡ ꯇꯧꯔꯤꯕꯅꯣ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯤꯕꯅꯦ ꯑꯩꯁꯨ ꯁꯨꯝꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯔꯒ ꯃꯤꯅ ꯎꯁꯤꯠꯈꯤꯔꯣꯏ ꯈꯟꯕꯒꯤ ꯈꯥꯡꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯌꯥꯗꯦꯗꯅ ꯈꯪꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯈꯨꯜꯂꯛ ꯀꯣꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯂꯩꯔꯒ ꯋꯥꯊꯤ ꯈꯔ ꯇꯥꯔꯛꯂꯒ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯗꯞ ꯇꯧꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥ ꯀꯩ ꯗꯞꯅꯣ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯑꯩꯗꯤ ꯊꯨꯒꯥꯏꯔꯒꯕꯨ ꯑꯃꯨꯛꯇ ꯌꯦꯡꯅꯤꯡꯉꯤꯅꯦ ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯇꯨ ꯅꯆꯥꯒꯤ ꯀꯩꯁꯨ ꯈꯖꯤꯛꯇ ꯌꯦꯡꯗꯦꯅꯦ ꯍꯥ ꯃꯥꯏ ꯈꯖꯤꯛꯇ ꯌꯦꯡꯗꯦꯕ ꯏꯆꯥꯒꯤ ꯃꯥꯏꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯁꯤꯗ ꯀꯔꯤ ꯍꯦꯟꯅ ꯑꯃꯨꯛ ꯌꯦꯡꯗꯧꯔꯤꯒꯦ ꯅꯨꯄꯥ ꯋꯥꯈꯣꯏ ꯉꯥꯡꯒꯅꯨ ꯌꯥꯝ ꯊꯨꯅꯤꯛꯇꯣ ꯄꯨꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯅꯤ ꯅꯪ ꯆꯥꯛꯀꯝꯇ ꯍꯥꯞꯄ ꯌꯥꯏꯁꯤ ꯑꯩꯒꯤ ꯂꯧꯗꯒꯤ ꯑꯩꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯀꯥꯔꯛꯄ ꯐꯧꯁꯤꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯅꯪꯅ ꯑꯩꯒꯤ ꯍꯥꯞꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯍꯥ ꯅꯄꯥꯝ ꯌꯧꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯂꯨꯍꯩ ꯀꯔꯤꯒꯤ ꯑꯩꯅ ꯏꯄꯥꯝ ꯌꯧꯗꯣꯏꯕ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯅꯁꯥꯅ ꯈꯪꯖꯕ ꯌꯥꯗꯕ꯭ꯔꯣ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯄꯥꯝꯕꯗ ꯇꯧꯒꯦ ꯈꯟꯕꯗꯣ ꯇꯧꯔꯛꯀꯅꯣ ꯅꯪꯁꯤ ꯍꯅꯨꯕꯅꯦ ꯍꯅꯨꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯊꯥ ꯊꯥꯖꯗꯅ ꯆꯥꯎꯕ ꯉꯥꯟꯕꯤꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯊꯣꯠ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯈꯜꯂꯤꯁꯤꯕꯣ ꯍꯅꯨꯕ ꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯃꯇꯝꯂꯕ ꯊꯤꯒꯦ ꯍꯥꯏꯔꯒꯅ ꯊꯥꯏꯅꯅ ꯊꯤꯕꯗꯤ ꯀꯩꯗꯧꯕꯖꯥꯠꯅꯣ ꯈꯪꯗꯦ ꯃꯄꯣꯛꯀꯤꯅꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯅꯦ ꯍꯤꯡꯒꯗꯕꯅꯤ ꯏꯃꯥꯏꯁꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯆꯣꯞꯄ ꯅꯠꯇꯅ ꯀꯔꯤꯝꯇ ꯐꯪꯗ꯭ꯔꯕꯅꯤ ꯑꯩꯅꯦ ꯌꯨꯝꯒꯝꯇ ꯄꯥꯟꯖꯅꯤꯡꯗ꯭ꯔꯦ ꯄꯥꯕ ꯎꯕꯗ ꯅꯨꯄꯥꯒ ꯂꯣꯏ ꯈꯤꯔꯦꯕ ꯃꯥꯒꯨꯝꯕ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯟꯒꯗꯕꯒꯤ ꯁꯔꯨꯛ ꯄꯥꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯀꯩꯗꯧꯔꯨꯅꯤ ꯌꯨꯝ ꯄꯥꯜꯂꯤꯗꯅ ꯃꯩꯁꯥ ꯄꯨꯔꯒ ꯍꯤꯡꯂꯒ ꯏꯆꯥ ꯋꯥꯅꯅꯕꯅꯤ ꯃꯥ ꯂꯥꯏꯗꯨ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯁꯦ ꯍꯦꯛ ꯃꯝꯗ꯭ꯔꯤꯈꯩ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦꯅꯦ ꯍꯥ ꯑꯩꯅꯗꯤ ꯇꯨꯃꯤꯟꯅ ꯄꯨꯁꯤꯜꯂꯒ ꯂꯣꯠꯀꯦꯅ ꯈꯜꯂꯒ ꯃꯪꯒꯣꯜꯁꯤꯗ ꯍꯤꯡꯆꯥꯕꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯑꯃꯨꯛ ꯐꯝꯅ ꯂꯩꯔꯝꯃꯤꯅꯤ ꯀꯅꯥꯅꯣ ꯅꯇꯨꯡꯗꯒꯤꯗꯨꯅ ꯍꯥ ꯃꯄꯥ ꯀꯅꯥꯅꯣ ꯃꯥꯕꯣ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤꯅ ꯕꯦꯝꯃ ꯀꯅꯥꯅꯣ ꯅꯪꯗꯤ ꯏꯆꯦ ꯑꯩ ꯆꯠꯂꯍꯩ ꯅꯃꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯥꯏꯅꯒ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯇꯥꯊꯣꯠ ꯑꯃꯨꯛꯇ ꯇꯞꯊꯧꯅꯦ ꯑꯩ ꯅꯤꯡꯊꯤꯅ ꯍꯥꯏꯒꯦꯀꯣ ꯄꯥꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯄꯨꯔꯛꯏꯔꯣ ꯏꯍꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯔꯤꯗꯅ ꯇꯥꯊꯣꯠ ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯏꯆꯥ ꯁꯅꯥꯒꯤꯅ ꯃꯃꯥꯇꯣꯟ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯉꯥꯎꯔꯕ꯭ꯔꯣ ꯅꯆꯥꯒꯨꯝꯕꯤꯁꯤꯕꯨ ꯅꯪꯅ ꯌꯨꯝꯁꯤ ꯄꯨꯔꯒ ꯂꯥꯛꯄ ꯌꯥꯕ꯭ꯔꯣ ꯏꯆꯥꯒꯨꯝꯕꯤ ꯑꯣꯏꯔꯁꯨꯅꯦ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯀꯣꯛ ꯇꯨꯃꯤꯟ ꯂꯩꯔꯣ ꯂꯩꯔꯣꯏ ꯀꯔꯤꯒꯤꯅ ꯇꯨꯃꯤꯟ ꯂꯩꯗꯣꯏꯕ ꯅꯨꯄꯥ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯅꯨꯄꯥ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯦ ꯌꯥꯝ ꯊꯨꯅ ꯅꯨꯄꯤꯁꯦ ꯆꯠꯍꯟꯈꯣ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏꯅ ꯆꯠꯍꯟꯗꯣꯏꯅꯣ ꯑꯉꯥꯎꯕ ꯃꯥꯟꯕ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨꯀꯣ ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯨ ꯈꯤꯇꯗꯤ ꯌꯦꯡꯕꯤꯕ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯄꯥꯕꯅ ꯄꯥꯝꯕꯗ ꯁꯨꯝ ꯇꯧꯔꯒ ꯂꯩꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯥꯂꯦꯝꯁꯤꯗ ꯅꯨꯄꯤ ꯂꯣꯟꯕꯁꯤꯕꯨ ꯑꯩꯅ ꯍꯥꯟꯕ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯑꯩꯅ ꯇꯧꯔꯨꯕ꯭ꯔꯕ ꯇꯥꯅꯤꯡꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯄꯥꯕ ꯏꯃꯥꯅ ꯂꯣꯜꯂꯕꯗꯤ ꯄꯥꯕ ꯀꯩ ꯈꯟꯅꯤ ꯏꯃꯥꯗ ꯀꯩ ꯍꯥꯏꯗꯧꯔꯤꯒꯦ ꯈꯜꯂꯨ ꯄꯥꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯥꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯥꯅ ꯊꯣꯛꯍꯟꯖꯕꯅꯤ ꯅꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯤ ꯄꯣꯛꯆꯗꯅ ꯑꯩꯒꯤ ꯁꯥꯒꯩꯁꯦ ꯃꯥꯒꯤ ꯈꯜꯂꯤꯉꯩꯗ ꯃꯨꯜꯍꯜꯂꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯟꯅ ꯉꯜꯂꯤꯉꯩꯗ ꯊꯤꯕ ꯀꯩꯗꯧꯒꯦ ꯍꯅꯨꯕ ꯆꯍꯤ 60 ꯁꯨꯔꯛꯂꯕ ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯕ ꯃꯇꯝꯂꯣ ꯈꯨꯔꯥ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯂꯩꯕ ꯃꯐꯝꯁꯤ ꯄꯨꯔꯛꯏꯁꯦ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯉꯥꯡꯅꯕ꯭ꯔꯣ ꯉꯥꯟꯕꯤ ꯆꯠꯈꯤꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯃꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤꯅꯦ ꯇꯥꯊꯣꯠꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯃꯍꯥꯛ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯀꯞꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯇꯥꯊꯣꯠꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡꯗ ꯆꯥꯎꯕ ꯑꯃꯗꯤ ꯉꯥꯟꯕꯤꯕꯨ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯟꯕꯤ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯍꯜꯒ ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯈꯠꯅꯔꯝꯃꯤ ꯇꯥꯊꯣꯠꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯧ ꯉꯝꯕꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯇꯨꯝꯗꯅꯒ ꯂꯩꯔꯗꯅ ꯍꯧꯒꯠꯂꯨꯅꯦꯍꯦ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯅꯣꯏ ꯅꯃꯥꯗꯣ ꯂꯥꯛꯂꯒ ꯇꯧꯒꯗꯧꯔꯤꯕ꯭ꯔꯣ ꯀꯔꯤꯒꯤ ꯑꯩꯅ ꯊꯕꯛ ꯇꯧꯖꯗꯣꯏꯕ ꯑꯩꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯍꯨꯏ ꯑꯉꯥꯎꯕꯤ ꯁꯥꯗꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯁꯤꯛꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤꯅꯦ ꯏꯁ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯉꯥꯈꯥ ꯃꯥꯅ ꯑꯩꯕꯨ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤꯒꯁꯨ ꯍꯥꯏꯔꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯄꯪꯕꯁꯦ ꯅꯪꯅ ꯀꯦꯊꯥ ꯁꯤꯟꯅꯔꯒ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯏꯆꯦꯕꯨ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯀꯣꯏꯁꯪ ꯁꯪꯗꯅ ꯂꯧꯕꯤꯔꯤꯕꯅꯤ ꯍꯅꯨꯕꯤ ꯅꯪꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ ꯏꯁ 10 ꯀꯨꯜꯂꯛ ꯆꯦꯜꯂꯨꯕꯤ ꯅꯪꯗꯤ ꯀꯅꯥꯅ ꯄꯥꯝꯗꯣꯏꯕ ꯇꯥꯟꯖꯥꯕꯨ ꯆꯥꯔꯕꯗꯤ ꯅꯪꯅ ꯃꯍꯩ ꯖꯥꯗꯨ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯐꯥꯕꯕꯨ ꯑꯣꯏꯔꯝꯅꯤ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯅꯨꯄꯤꯁꯦ ꯉꯥꯎꯏ ꯍꯥꯏꯕꯁꯦ ꯆꯨꯝ
นี่ซุ่มมาซันอีนังดีมาให้ตระสุนุปานาปามบีระมวยอดุน่ะไอ้บุยังสิงบนะน่าเท่าไอ้ตัวไหนเรบนะจ๊อเฮ้นุปีอะนังสิทุเลาลาวะนักแค่ตัวเช็กกี่ลาวะบะอีมุงดุนลัวตัวไหนนะกะนักสินุนทางโดระกันนู่นเนี่ยฮันนุบีนังนะไอ้แค่เสียละกะไอ้นี่ยิงตัวนั้นก็เลยบัตรเองเนี่ยฮะยิงเดี๋ยวทุเลากับขังกระดูทุเลาเหล่านี้สินะไอ้นั่นดีอีโบกุมบีฮันนุบีนี่คุดทันิงเด็กขันละกะอีเจนปามิสิกันเฮ้สวยเดี๋ยวเราถ้าดูสิคุดกะสิปาร์กสิงกันนมตาไอ้ยา참시 타도 와이브니 요 안오비 타도 와이래가 강브라낭 에이오 마콧가시 할래 마콧지 라이티 투디에게 바나 강브라낭 에이오 이마 하누비 누빠나 밤비나비 나라이바 쿠이브두다 이하나 치게 농아이브라낭 쏘 에이오 하이 힝자비 누빠 파비 후이라미라낭보 에이오 미기라이박 시대보 쑥가나 식바 홍나브라 하이브니다 강브라 하우코다 낭안비 잉온다 하누비 낭구미나 삼가시คู่บ้าอะไรเหี้ยตะพูดเลยนะไอ้โอ้กูกะสิโอ้ยเสียดะคำนี้แต่นั่งอีสานปีฮัดดันละคิชโนบะตรงไงนี่ยินนั่งกินแต่สานปีฮัดละกะไก่ดองด้วยบะไอ้กิสุเนี่ยไอ้กินปะฮัดดันละคิชโนนักคุยน่ะมันน่ะจะยุ่มสิตัดทุกคนแกอีไก่คำตะบีมามาสายสินึกป้าสินะปามใจแต่น่ะนึกปียุ่มไปสิละสุยุ่มสิแต่ดองสรุเนี่ยก็เลยเนี่ยงั้นสิสุสาวบะกะงั้นบีก็วาริสานเลยไอ้น่ะนักคุยนี่มันลักลิบสิบุนั่งกินนึกปีฮันนึกปีสิกะน่าจะนึกปีสิขัดนั่นบะบะจุบะมาคุยนี่ไหนบุขันน่ะบ่หัวก็เลยบิเสนั่งนี่ขังงมวยเนี่ยมาคุยนี่สิมากุกซาบมานารุนอดูกิสรุนั่งนุ่งไอ้เลยทุกไกดูรักนั่งจานิงมาซาดนะเสนิงมาเสียดนะนุ่งไอ้เลยน้อยเนี่ยสิเดบุไกเด็กกี้จานิงมาซาวพังด้วยไอ้มาไอ้คุยนุ่งตีกี้นักคุยน่ะปั๊มตะตุ่มเสลิสิดีอดูน่ะตุ่มซาดเนี่ยดูป่ะอดูเรสุนุ่มีทางตะลิซาเดนะสาวนุเสน่าสักตุที่สิเลยพิสุมันนี่ดูอดูสัมจินระก็มุกเลยนะเลยจะดีไกเนาะนักคุยนั่นเลยนะมันสิเลบดีเลยไปตาบะโอ้นั่งนึกสาวแต่นะบะน่านั่งนายมันสนาดูไอ้เนี่ยสารมันนี่เบี้ยมาไอ้ยาเสียงไปหรอให้เสียแค่มาเราเว้ยทำไมต้องนี่โอ้ฮันนูบะนั่งสิหนูสิเครดก็นั่งสนุกสิดานั่งเนอะว่ามาหรอกเสียไอ้เนี่ยเลยทุกไปตั้งงำดูขังละบรกอะดูขังเดนะฮันนูบันนังวันดาเลยสาบีภาษาคราบีไอ้น่ะเลยเรียนน่ะจ่ออะดูไอ้เนี่ยสุดตุ้มให้จ่อไอ้งวนได้เลยแบบนี้นั่งสนานอยู่เหมือนกันนี่ตรงนั้นทำดีกันนี่แต่นะอะดูมาคุยแบบปะให้ยังดีใกล้เที่ยวเสร็จตัวนะพี่โซลาโนบุคิดจะเลยรู้เสียให้ปะเลยละหลุยเลยกันนั่งน่ะปามเฮดีแต่เลยทาร์ดงนี่นะนุ่งชีบะเสียวันนี้สาระก็นักแต่เลยระก็ซุ่มเองกันเลยก็นุปานั่งสมัยนะนั่งเอกซีจีพาวไอ้บูลูน่ะเต้าไปอยู่ก็เต้าด้วยนี่กันลูน่ะเต้าเกนุ่งไงน่ะทงเกตัวนะบูไอ้นั่นนั่งสิอีนักแต่ทำลีบนะจ๊อมังกรดพัมด้วยเลยบะตาทวดสูอิมุงดมาคุยอันนี้นะนกตะนวาริสาบุตรตารามีการีทุเอดนะฮันนูมานาหุสิกตาอีร่างโตดนะมาซาไหลหายไปอีกไก่ไปสุขังนี่ไอ้ดึงเนี่ยไอ้หายสินุปะตาบรอมาปานตั้งแต่ถูกแล้ววางตายเกนี่กินมันได้มันเอานุ่งชีนมาเสียกาเลิกตนะอามุกเอาไรคุ้มมันโอ้สีระบรกันหนุ่งขังเดียเนี่ยว่าตาคนด่าอธิบายอังใครมาหน้าเสียอดุมปังเส้นเนี่ยก็เลยเนี่ยบะการิโนก็ยังไงบ้างมีกี่มันได้มันเอาวาริสาบดาการลักบะมีเสียมเลยดิเฮการิโนงั้นตัวพ่อท่ากี่ตัวฮัลโหลก็ยังไงดูการิโนน่ารักบุตรตัวนี้ตัวน่ะโอ้นั่งกินดูปีตัวบีคุยยังงงบีสิเนี่ยจิกลีบันเนี่ยไอ้กี่ไรบักสิดานั่งเปลี่ยนเลยบ้างนะตรอการิหิงซาบินังนะไอ้กี่สังเกตป่วยไอ้เสียกกตั้งไข่สิมาตั้งดอร์บันน่าสังปีเมื่อวานไหนบักขังดูปีเสียอาศัยกันนั่งกันนะป่วยบัดอะดูดีน่าสินกันบักกี่ป่วยดีบันเนี่ยขังลับระมีกี่ดูป้าบนบีเต้างบีอ่างสุพรรณมาอุ้ยฮันนูบัสินัดตะบนุป้าก็อามาตะพังจะบริบีมันนังบ่นุป้าน่ะปามบีดะบีฮันนูบีนังสิปามเจนะตะกะเตกบีพัซบีไอสิลาวริบะขังเลยดะนะยาเรกะดอรกิอามุขะนะรันตะทอดนังสูอ่างสิกะจับมาเนเฮกะรินอะดูนี่นุป้าสมัยนั้นโอ้เนี่ยมาคุยน่ะมามาสั่นไอ้งุนขัดน่ะบ่าวริบะสิยุมสิเด้อคุยเนี่ยสารันเลยนิงละบ่ดิเนี่ยน่ะคุยน่ะมาน่ะซะไอ้นายบ่อินกะดะบ่ขังละบระสีกะดะระบะnamang na kuna lama phang laba nangi da magta du pis na kayang kun lepi ga hai bado ying mata ri ta ho do ying ni ngai da nang na si khrani be ma yare ni ngan binang sangu se hai ning mai ji sa angau bi ni ko khando ka dero gi nang angau bi na mi hat pasu si hai ba sia nang khang ro nu pa ai ne ai thawai si prong chai ta ko ai he ai aso ta bu nu pa si bu ka ri no ba ma tu ma sa nu si ba khang da ba ma sa gi da khan ba nu pa hai ri si ta thot
ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯑꯃꯨꯛ ꯀꯞꯇꯅ ꯂꯩꯔꯝꯃꯤꯁꯤꯅ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯏꯜꯂꯛꯄꯗ ꯃꯪꯒꯣꯜꯗ ꯂꯦꯞꯄ ꯑꯩꯁꯦ ꯁꯨꯃꯥꯡꯗ ꯇꯥꯔꯤꯅꯤ ꯈꯪꯉꯕ? ꯈꯣꯡꯁꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ, ꯂꯦꯡꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤ ꯑꯉꯥꯡ ꯃꯥꯅ ꯃꯃꯥꯗ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯕ? ꯇꯧꯔꯤꯕꯅꯦ, ꯌꯦꯡꯉꯨꯇꯨ ꯈꯨꯠꯁꯤꯗꯒ ꯇꯥꯔꯤꯕ ꯗꯥꯛꯐꯝꯁꯤꯡꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯁꯤꯒ ꯃꯃꯥ ꯃꯆꯥꯅ ꯑꯩꯕꯨ ꯐꯨꯔꯤꯕꯅꯦ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯌꯨꯝꯗ ꯂꯩꯇꯕ ꯀꯥꯟꯗ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯑꯩꯕꯨ ꯌꯥꯝ ꯑꯣꯜꯂꯤ ꯍꯥꯏꯗꯅ꯫ ꯈꯪꯅꯤꯡꯉꯁꯤꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯩꯅ ꯀꯩꯗꯧꯒꯤ ꯌꯧꯕ? ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏ? ꯍꯥ ꯃꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦꯕ? ꯌꯨꯝꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏ꯫ ꯑꯩ ꯉꯥꯛꯇꯪ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯤꯞꯄꯨꯕꯁꯦ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯕꯛ ꯁꯨꯗꯦꯗꯅ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯂꯤꯕꯅꯦ꯫ ꯑꯩ ꯃꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯅꯨꯄꯥ, ꯑꯩ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯦ꯫ ꯌꯥꯔꯦ ꯀꯞꯀꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯃꯈꯣꯏ ꯑꯅꯤ ꯑꯩ ꯇꯧꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯟꯕꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯍꯦ ꯇꯥꯊꯣꯠ, ꯇꯥꯕ꯭ꯔꯥ ꯇꯥꯊꯣꯠ? ꯋꯥꯏꯒꯤꯁꯤ ꯂꯥꯎ, ꯍꯧꯒꯠꯂꯨ꯫ ꯀꯩꯅꯣ ꯄꯥꯕ, ꯏꯃꯥ ꯅꯨꯄꯤꯁꯦ ꯐꯗꯤꯛꯇ ꯆꯤꯡꯉꯤꯕꯗꯨꯕꯣ ꯆꯨꯝꯅ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ? ꯍꯦ ꯅꯪꯁꯨ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯁꯦ ꯑꯩꯅ ꯁꯨꯝ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯗꯅ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦꯅꯦ ꯍꯥ? ꯑꯩꯁꯤ ꯀꯔꯤꯝꯇ ꯎꯁꯤꯠꯇ꯭ꯔꯦꯕ? ꯅꯪꯕꯨꯗꯤ ꯀꯅꯥꯅ ꯎꯁꯤꯠꯇꯣꯏꯅꯣ? ꯎꯁꯤꯠꯇꯦ꯫ ꯅꯪꯒꯤ ꯅꯔꯝ ꯆꯠꯇꯨꯒꯦ ꯍꯥꯏꯔꯨꯔꯕꯗꯤ ꯅꯪꯕꯨ ꯎꯁꯤꯠꯄ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯐꯟꯗꯅ ꯊꯣꯔꯛꯂꯤꯕꯅꯤꯅꯦ꯫ ꯅꯠꯇꯦ, ꯅꯈꯣꯏꯅ ꯃꯥꯅ ꯆꯥ ꯃꯥꯟꯅꯔꯒ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ ꯃꯇꯝꯗ ꯃꯥꯕꯨ ꯍꯦꯛ ꯑꯣꯠꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯃꯥꯕꯨꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯑꯣꯠꯇꯧꯔꯤꯕ? ꯑꯣꯠꯇꯕꯒꯤꯔꯣ ꯃꯥꯅ ꯃꯁꯥꯗ ꯁꯣꯛꯂꯤ ꯃꯌꯥꯝꯁꯦ ꯍꯥ? ꯅꯈꯣꯏ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯍꯥꯠꯀꯦ ꯈꯜꯂꯤꯕ꯭ꯔꯣ? ꯏꯃꯥꯗ ꯃꯥꯅ ꯈꯣꯠꯄꯒꯤ ꯇꯠꯂꯤꯕ ꯁꯣꯛꯂꯤ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯃꯁꯝꯒ ꯐꯣꯏꯗꯅ ꯃꯀꯣꯛ ꯆꯤꯛꯅ ꯍꯧꯒꯠꯇ꯭ꯔꯤꯁꯤꯗꯤ? ꯃꯤꯁꯨ ꯃꯈꯨꯠ ꯄꯥꯜꯂꯤꯅꯦ꯫ ꯅꯈꯣꯏꯅ ꯁꯨꯝ ꯐꯨꯔꯗꯤ ꯃꯥꯁꯨ ꯃꯈꯨꯠ ꯍꯟꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯅꯃꯥꯒꯨꯝꯕꯁꯤꯗ ꯅꯈꯨꯠꯀ ꯊꯥꯔꯗꯅ ꯀꯩꯒꯤ ꯏꯃꯥꯒꯨꯝꯕꯅꯣ? ꯉꯔꯥꯡꯒꯤ ꯉꯈꯥ ꯑꯩꯅ ꯐꯥꯎꯕ ꯎꯗꯈꯩ ꯍꯟꯕ ꯃꯥꯅ ꯏꯃꯥꯗ ꯈꯨꯠ ꯊꯥꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯥ? ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯏ, ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯈꯥꯡꯒꯤ ꯌꯥꯎꯅ ꯈꯥꯡꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯏꯃꯥ ꯏꯆꯥ ꯆꯠꯈ꯭ꯔꯅꯤ, ꯑꯩꯈꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯪ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ, ꯋꯥꯏꯕꯨ ꯁꯛꯏ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯅꯇꯨ ꯅꯆꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯈꯪꯗꯕ ꯅꯪ ꯅꯃꯤꯠꯇꯁꯨ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯣꯏ꯫ ꯉꯥꯟꯕꯤꯅ ꯃꯈꯣꯏ ꯃꯄꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯔꯦꯗꯅ꯫ ꯑꯩꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯒ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯤꯕꯅꯦ꯫ ꯀꯔꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯄꯥ, ꯅꯪꯅ ꯉꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯁꯤꯒꯤ ꯏꯁꯥꯒꯤ ꯃꯃꯥꯏꯗ ꯈꯨꯠ ꯊꯥꯔꯕꯅꯤꯅꯦ꯫ ꯀꯔꯤ ꯀꯩꯁꯨ ꯂꯩꯇꯕ ꯍꯥꯏꯗꯤ ꯍꯥ? ꯀꯩꯅꯣꯕ? ꯃꯥꯁꯤ ꯑꯩꯒꯤ ꯅꯨꯄꯤ, ꯅꯈꯣꯏꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯀꯅꯥ? ꯃꯗꯨꯗꯤ ꯑꯩ ꯈꯪꯗꯦ, ꯅꯪ ꯅꯁꯥꯅ ꯈꯪꯖꯧ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯉꯥꯟꯕꯤꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯟꯕꯅꯦ꯫ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯊꯝꯅꯕ꯭ꯔꯣ ꯅꯝꯗꯨꯅ ꯑꯩꯕꯨ ꯂꯧꯕꯤꯔꯤꯕꯁꯦ? ꯍꯥꯏ ꯆꯤꯟꯊꯤꯕꯤ, ꯅꯆꯤꯟꯗꯨ ꯊꯤꯒꯅꯨꯅꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯃꯅꯥ ꯑꯃꯗ ꯁꯨꯗꯈꯩ ꯐꯝꯖꯥ ꯆꯥꯗꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯔꯤꯗ ꯍꯥꯠꯅꯕ ꯁꯤꯟꯒꯦ? ꯐꯝꯖꯥ ꯆꯥꯕꯗꯨꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯔꯜ ꯆꯥꯖꯕ, ꯅꯪꯒꯤ ꯃꯔꯜ ꯆꯥꯕ ꯅꯠꯇꯦ꯫ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯃꯪꯒꯣꯜꯗꯒꯤ ꯏꯟꯕꯗ ꯁꯨꯃꯥꯡꯗ ꯇꯥꯗꯅ ꯈ꯭ꯋꯥꯡꯁꯦ ꯆꯠꯄ ꯌꯥꯗ ꯂꯩꯔꯤꯕꯁꯦ ꯍꯥꯠꯀꯦꯅ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯣꯠꯂꯤꯕ ꯁꯝꯁꯤ ꯐꯣꯏꯕ ꯃꯌꯥꯝꯗꯨꯗꯤ ꯏꯆꯥꯁꯤꯅ ꯈꯥꯝꯕꯗ ꯁꯣꯏꯗꯨꯅ ꯏꯜꯂꯨꯕꯗ ꯅꯪꯅ ꯈꯣꯡꯐꯝ ꯆꯥꯗꯗꯅ ꯂꯦꯞꯆꯕꯒꯤ ꯇꯨꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯁꯣꯏꯕ ꯁꯥꯔꯒ ꯍꯥꯠꯀꯦ ꯇꯧꯕ ꯀꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯥꯊꯣꯠ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯇꯥꯊꯣꯠꯀꯤ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯟꯕꯤꯗꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯥꯊꯣꯠ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯐꯥꯎꯕ ꯈꯣꯡꯒꯨꯜ ꯇꯥꯔꯛꯈꯤꯗ꯭ꯔꯤ꯫ ꯆꯥꯎꯕꯁꯨ ꯍꯧꯖꯤꯛꯇꯤ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯉꯥꯟꯕꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ? ꯅꯪꯅ ꯀꯦꯔꯗꯅ ꯊꯣꯛꯂꯛꯏꯕꯗꯨꯕꯣ? ꯁꯣꯜꯂꯤ ꯃꯥꯜꯂꯤ ꯃꯤꯅ ꯆꯠꯄ ꯀꯣꯏꯄꯥꯟ ꯄꯥꯟꯗꯅ ꯍꯦꯛ ꯂꯩꯔꯗꯅ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯔꯩꯌꯨ ꯌꯥꯗ꯭ꯔꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯀꯦꯗꯅ ꯆꯠꯇꯅ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯣ? ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯥꯅꯤꯅꯦ꯫ ꯑꯣ, ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨꯅꯦ ꯅꯪꯁꯦ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯕ ꯅꯪꯅ ꯁꯤꯈ꯭ꯔꯒ ꯑꯩꯗꯤ ꯏꯇꯣꯝꯇ ꯂꯩꯍꯧꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯒꯤꯁꯨ ꯑꯃ ꯊꯤꯍꯧꯔꯤꯕꯅꯤ꯫ ꯉꯥꯟꯕꯤ, ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ, ꯃꯤꯅ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯕ ꯌꯥꯗꯦ, ꯄꯥꯟꯅꯗꯣꯏꯒꯤ ꯁꯣꯟꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯈꯤꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯑꯩꯁꯤ ꯀꯌꯥꯗ ꯄꯪꯂꯝꯂꯤꯕꯅꯣ? ꯑꯣ, ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇꯦꯗ꯫
ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜ ꯁꯤꯟꯅꯝ ꯅꯝꯕꯤꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯆꯠꯈ꯭ꯔꯣ ꯅꯪꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣꯕ ꯆꯠꯈ꯭ꯔꯣꯗꯅ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯇꯥꯜꯂꯤꯕ ꯍꯥꯏꯕꯗꯨ ꯍꯥ ꯌꯨꯝꯁꯤ ꯑꯩꯒꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯅꯪ ꯑꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯗꯤ ꯀꯩꯒꯤ ꯆꯠꯇꯣꯏꯕ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤ ꯌꯨꯝꯁꯦ ꯑꯩꯒꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯍꯌꯦꯡ ꯅꯪꯅ ꯁꯤꯈ꯭ꯔ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯧꯔꯤꯕ ꯍꯦ ꯉꯥꯟꯕꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯑꯩꯒꯤ ꯏꯔꯜꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯅꯤꯡꯇꯝꯅ ꯍꯤꯡꯖꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯌꯣ ꯍꯅꯨꯕ ꯁꯤꯗꯧꯔꯕ ꯅꯪꯁꯨ ꯑꯩ ꯂꯩꯕꯒꯤ ꯍꯤꯡꯖꯔꯤꯕꯅꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯊꯤꯕꯣꯡꯗꯣ ꯑꯩꯅ ꯊꯣꯡꯗꯨꯅ ꯄꯤꯖꯕꯤꯔꯤꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯨꯕꯒꯤ ꯃꯍꯩꯔꯣ ꯍꯥ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯉꯥꯟꯕꯤ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯆꯠꯈꯤꯔꯝꯃꯤ ꯑꯣ ꯑꯩꯅ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯆꯩꯅꯥꯁꯦ ꯑꯃꯨꯛ ꯐꯪꯂꯤꯕꯅꯤꯀꯣ ꯑꯩꯁꯤ ꯀꯌꯥꯗ ꯄꯪꯂꯨꯕꯅꯣ ꯃꯃꯥ ꯑꯩ ꯏꯆꯥꯒ ꯅꯪꯒꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯜꯂꯤ ꯍꯥꯏꯖꯕꯗꯤ ꯉꯝꯗ꯭ꯔꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝꯅ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯌꯨꯀꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯈꯤꯕ ꯑꯩꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯪ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯦꯡꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯃꯗꯨ ꯄꯨꯝꯕ ꯈꯪꯂꯦ ꯆꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯈꯨꯜꯒꯤ ꯅꯍꯥꯔꯣꯜ ꯈꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯅ ꯂꯩꯈꯤꯗ꯭ꯔ ꯃꯇꯝꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜꯒꯤ ꯆꯦ ꯆꯥꯡ ꯂꯩꯕ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯗ ꯑꯣꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯍꯨ ꯊꯛꯇꯨꯅ ꯁꯤꯖꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯇꯥꯊꯣꯠ ꯃꯃꯥ ꯃꯆꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯧꯗꯨꯅ ꯉꯥꯟꯕꯤꯕꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯉꯥꯟꯕꯤ ꯃꯄꯥꯝꯗꯁꯨ ꯃꯕꯨꯡꯒ ꯃꯅꯝꯃꯒꯅ ꯆꯪꯍꯜꯂꯝꯗꯦ ꯉꯥꯟꯕꯤꯒꯤ ꯃꯃꯥꯕꯨꯁꯨ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤꯔꯝꯃꯤ ꯉꯥꯟꯕꯤ ꯍꯧꯖꯤꯛ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯄꯂꯦꯐꯝ ꯈꯪꯗꯕ ꯁꯥ ꯎꯆꯦꯛꯀ ꯄꯥꯡꯈꯛ ꯑꯣꯏꯔꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯇꯧꯗꯨꯅ ꯋꯥꯅ ꯂꯩꯈꯤꯔꯝꯃꯤ ꯇꯥꯊꯣꯠꯀꯤ ꯃꯃꯥ ꯃꯆꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ